JFJ Amasung Naga volunteer singi Marakta Khut Thoknakhre Kuki area da chana thaknaba polam sing Pirambagi Faraga Puthagre Amjong district headquarter Amasung Samphung block ani gi lona bada Saba Valley Bridge Kuki singna bomb fit tawduna thugairam le NEET question leak oikibaga mari lainana Union Education Minister resign tawgadabani Rahul Gandhi fajin ba yaningde haina Congress na protest rally chatkhre rang pangthokiba homecoming ceremony adu KCP PWG bulana uhanaba honabani India Myanmar gi ngamkhai gi chayenaba Loisinaba Manipur gi lamgi saru khara Myanmar gi Cabo Valley gi machet kharaga onagadawribra JFJ Amasung Naga volunteer singi Marakta Khut Thoknakhre Kuki area da chana thaknaba polam sing Pirambagi Faraga Puthagre ngasi ayung none district ki manung chanba Bidiang village da khulnga liba Naga volunteer sing amasung JF ki marakta kanba mong da Khut Thoknakhre amarom da Naga volunteer sing na Kuki sing da chana thaknaba polam sing supply toramba maud gi mioi ani Faraga Puthagre haidi Naga volunteer sing amasung JF ki marakta Khut Thoknakhibा thokdoktuna maram oiraga mafam aduda lairiba khunja sing kinabadagi lanjenakre adubu thokdoktuda nakalani maki oina misi mina amasung aso open yaukibra haibadudi presna chap chana khangba ngamdri amaramda Kuki amasung Naga ani gi marakta hojik lairiba umkhanaba asigi marakta Naga volunteer amasung JF ki marakta kanba mong da Khut Thoknabagi thokdo adu rongmai Naga Lufua Manipur na kanba mong da condemn tawragli lub asina thadurakiba cherol amada haribana JF J gi maikaidagi makoina jaliarong miyam ngak senbagi thabak chathari haina phongdokcharabasu masagi miyam da nongmai onsen bagi thawong asi akanba mong da yaningde jaliangrong miyam asi hauji external threat amasung lamkhai gi matangda Singnaba kaya ama mayok naribani asigumba marak asida khul ngak seliba Naga volunteer singda onsen bagi thawong asi yamna chumdaba amani Naga village sing ngak senaba pariba khulai sing aduna Naga miyambu ngak senaba lairiba volunteer singda onsen duna attack tawba haibasi Naga singda chawna minamba amani asigumba thawong sing asina Naga miyamda ki tujungba pibada natana Naga singi marakta tokai tahanbada natana Naga miyamgi marakta thajanadaba ama thogalei Naga singa puna Lemin na bagi mahuta Naga miyam da onsen duna attack chathaba haibasi yamna chumdaba amani thawong asi anti Naga oibada natana Naga singi unity amasung safety da akaiba pibani maram aduna JF gi maikaidagi asigumba thawong sing asi khudakta lepkadabani amasung community volunteer sing da target tawroidabani Bidiang village volunteer sing gi damak loop asina chapchana lepli amasung asigumba ikainingai oiba thawong thabak thawong sing asi akanba mong da condemn tawi haidi Amarom da Naga micham taru hatkibagi UN sina chathariba matam kaktaba economic blockade asigi manungda Kuki jo area singda chana thaknaba polam sing Pirambagi maralda maudagi mioi ani Naga volunteer singna Faraga Puthakre loinina asigumba thawong sing asi matungda tawdanaba akanba warning tawkhre haina social media da viral oiragli Amjong district headquarter amasung Samphung block ani gi lona bada Saba Valley Bridge Kuki singna bomb fit tawduna thugairam le Kuki amasung Naga ani gi marakta hojik lairiba umkhanaba sigi manung chana ngarang numidang Kamjong district headquarters amasung Samphung block ani gi marakta Saba Valley Bridge Kuki lalawba singna bomb fit tawduna thugairam le thong adugi mayai gi sarukta sakti leiba bom oma pokhai handuna thugai ki baduna thong adugi mayai thangba saruk adu tural gi sarukta namthaki duna lanthok lansin yadre telecom gi gari amasu Kuki militant sing aduna tumna mai thadok lamle haidi thawdo sigi matangda press na phangba pawgi source matung inadi ngarang numidang pung 10 makhairam tabada Kuki militant singna thong adu bom fit tawduna thugairam khibani loinana thawdo aduga ikan kanadana chakri khultamna lakhiba telecom gi official singna sijanaba bolero jeep amasu tumna mai thadok lamle Kuki militant singna chathakhiba terrorism gi oiba thawong sing adu khunja singi maikai degi kanba mong de condemn tawkhre Kuki militant singna manghan takhal lamlaba Valley Bridge asi Fange village amasung Chartrick khunau anigi marakta lairiba Nambam tural gi mathakta sabani hariba Valley Bridge asi Samphung block ki manung chana lairiba khul tara rongi miyam gi lifeline amasu oiribani thawdo asiga mari lainana Kamjong district ki team ama mafam aduda changsen duna thijim humjin bagi thabak chathakre adubu hojik fawbagi di madugi detail report sing press na phangba ngamdri Kuki jo area sing na pochai pusin bada athing matham liba si handoktra kadi counter blockade chatharagani Kuki jo sing na kundariba mafam sing da nongmagi tangai fadana sijannadraba yadraba polam sing pusinna bahonabada athingba piba yauna pochai sing matpa amadi mai thabagi thawong sing asi kudakta lefan gadabani karigumba lefan daba tarabadi July 13 gi nongyai hauraga numi humni chupna counter economic blockade chatharagani haina working committee on Kuki civil society organization Ukhrul gi maikai degi Imphal East Kangpokpi amasung Ukhrul district administration da pungkun marigi ultimatum pikre Haukiba June kun manga da Ukhrul district ki DC ga pangthokiba closed door meeting amada district administration gi maikai degi Kuki jo sing na kundariba mafam sing da nongmagi tangai fadana sijannadraba yadraba chana thaknaba polam sing phangangani haina thajaba pikhrabasu Kuki jo area da pusilakpa chana thaknaba polam sing blockade chathariba sing namatpa amasung yekhai thingaiba
ꯄꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕꯗ ꯅꯠꯇꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯈꯤꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯨꯡꯍꯣꯟ, ꯁꯩꯖꯥꯡ ꯑꯃꯁꯨꯡ ꯁꯣꯛꯕꯥꯎꯒꯤ ꯃꯐꯝꯁꯤꯡꯗ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯤꯕꯁꯤꯡꯅ ꯄꯨꯂꯞ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡꯗ ꯂꯦꯞꯇꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤꯕꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯍꯜꯂꯦ꯫ NH2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯀꯪꯂꯥꯇꯣꯡꯕꯤ ꯑꯦꯔꯤꯌꯥꯗ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯗꯨꯅ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯥꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯕꯗ ꯊꯥ ꯑꯃꯔꯣꯝ ꯍꯦꯟꯅ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤꯕ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯕꯨ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯎꯗꯦ꯫ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤ ꯐꯥꯎꯗꯨꯅ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯅꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯄꯟꯕ ꯄꯤꯕ, ꯃꯠꯄ ꯑꯃꯁꯨꯡ ꯃꯩ ꯊꯥꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯥꯔꯤꯕ ꯀꯨꯀꯤ ꯖꯣꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯊꯤꯡꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯂꯣꯀꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯐꯥꯎꯕ ꯆꯦꯟꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤꯗꯃꯛ ꯄꯨꯁꯤꯜꯂꯛꯈꯤꯕ ꯂꯨꯄꯥ ꯂꯥꯈ 10,000ꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯄꯣꯠꯆꯩ ꯀꯌꯥ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯤꯕꯁꯤꯡꯅ ꯃꯠꯄ ꯑꯃꯁꯨꯡ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯤꯡꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯪꯍꯟꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯖꯨꯂꯥꯏ 18ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯆꯨꯞꯅ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯍꯣꯝ ꯀꯃꯤꯡ ꯁꯦꯔꯦꯃꯣꯅꯤ ꯑꯗꯨ KCPPWGꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯉꯔꯥꯡ ꯖꯨꯂꯥꯏ 18ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯍꯣꯝ ꯀꯃꯤꯡ ꯁꯦꯔꯦꯃꯣꯅꯤ ꯑꯗꯨ KCPPWGꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯂꯨꯞ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯆꯠꯊꯔꯛꯄ ꯑꯐꯣꯡꯕ ꯂꯥꯟꯅꯤ ꯍꯥꯏꯅ KCPPWG MC ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ PRO ꯆꯤꯡꯍꯩ ꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ AR ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯋꯤꯡꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯄꯨꯟꯅ ꯁꯥꯈꯤ ꯑꯣꯏꯍꯟꯗꯨꯅ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯒꯦꯔꯤꯁꯟꯗ ꯂꯩꯕ ꯀꯔꯅꯦꯜ ꯕꯤꯄ꯭ꯂꯕ ꯇ꯭ꯔꯤꯄꯥꯊꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯠꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ KCPPWGꯒꯤ ꯍꯣꯝ कमिंग सेरेमनी अदु KCPPWG MC यूनिफिकेशनगी मिंगचत थीनबा सेंट्रल फोर्सना चथरकपा नमथाकी लोइलम संदोकपगी लीलानी। लुब असिगी चेयरमैन लमयानबा खुमन अमसुंग वाइस चेयरमैन पोइरई मैतै अनिगी लिचिंग मखादा चथरिबा निंगतम लालौ असिगा अमसुंग लुब असिगी सेंट्रल कमिटी की मेंबर अमसुंग लुब की केडर सिंह जनरल हेडक्वार्टर यावना यूनिट सिंगदा खुसु खुलाइगा लोइदना लेंगदना अमसुंग टेक्ता कायदना लैरी। मतम अमा मणिपुरदा डिफेंस की PRO इरंबा कर्नल AK माथुर कौबा मियोय अमगी मतमदसु मसिगुमा खुसेमगी ओइबा सासिनबा थबक कया चथदुना रिक्सो थौबा निशा चाबा मियोय कया ममाय ममित खुमजिलगा नमदुना याहोलंबगी कंगलै वाथोक ओइबगी थौदोक लैख्रे। ngaraंगी सेरेमनी अदुदा KCPPWG गी हानगी चेयरमैन नि हाइजबा इम्फाल वेस्ट डिस्ट्रिक्ट की यूरेंबम अवांग लेकाइदगी तमगानबा एलाइस लाइश्रम रंजित हारिबा मियोय असि मतम खरा असम राइफल्स ता थबक तौरबा मतुंग KCPPWG दा यावरखिबदी लै अदुबो मतम खरा महांगना लुप्ता लैरिङैदा इम्फाल वेस्ट की पाउबी टेकमय लेकाइदगी MD मनी तेरागी मोरांगथेम मोहन अमसुंग बिष्णुपुर डिस्ट्रिक्ट की करांगदगी ओइनाम सोमेंद्रो हारिबा मियोयसिंग असि गेंग खुटपु अमा सेमगतलंबदगी लुप्तगी तानथोखरबा मियोय ngakतनी। लुप्ना तानथोखरबा मतुंग AR अमसुंग डिफेंस विंग तोना तिनदुना मयुमकई पांदुना लेरकलबा तमगानबना लुचिंगबा मियोय 94 की मनुंगदा 92 होम कमिंग सेरेमनी पांगथोकपा अदुदा नुंगाइतबा अमसुंग मांगजबा करिसु लैते। होम कमिंग सेरेमनी अदुदा तमगानबना लुचिंगबा मियोय 92 ना सेट चारिबा यूनिफॉर्म अदु AR अमसुंग डिफेंस विंग ना थौरम अदुगिदमक्ता पीबनी। लोइनना उठखिबा सिंगल बैरल डबल बैरल AK राइफल ना चिंगबा लानगी खुसु खुलाइसिंग अदु कुकी सिंगदगी AR ना लैरगा मणिपुर लेंगाक्ता नमथाक तौबनी। खुसु खुलाइसिंग अदु मखा ताना सिजनरकपसु याइ मयुम युमदा इमुंग मनुंगा लैरबा मियोयसिंगबु सेलगी मतेंग खरा पीगनी हाइना नमथाकी लांग थाकलगा KCPPWG MC बु मिंगचत थियनबा खुसेमगी ओइबा होम कमिंग सेरेमनी पांगथोकलिबसी मणिपुर खक्तदा चथबा ओइरमगनी नमथाकी थौरम कयासु मखा ताना पांगथोकपा याबगी चिंगनबा लैबना मियामना मिकुपना हुमसिंगना लैमिनसी हाइरी। नीट क्वेश्चन लीक ओइखिबगा मरी लैनना यूनियन एजुकेशन मिनिस्टर रिजाइन तौगदबनी राहुल गांधी फाजिनबा यानिंगदे हाइना कांग्रेसना प्रोटेस्ट रैली चटख्रे। लैबासेगी ओइना महैरोइसिंग MBBS तमनबा सेलेक्शन तौबगा मरी लैनना हंदक पांगथोकिबा नीट एग्जाम की क्वेश्चन लीक ओइखिबा अदुगा मरी लैनना यूनियन एजुकेशन मिनिस्टर धर्मेंद्र प्रधान मोरल ग्राउंड रिजाइन तौगदबनी। वाथो असिगा मरी लैनना ngarang न्यू दिल्ली की जंतर मंत्र अमसुंग पार्लियामेंट ममांगदा प्रोटेस्ट चथखिबा अदुगा मरी लैनना लोकसभा की ओपोजिशन लीडर राहुल गांधी यावना महैरोइ कया फाजिनखिबा अदु यानिंगदे हाइना ngasi MPCC na sinduna protest rally चटख्रे। लोइनना गवर्नर दा मेमोरेंडम पिसिनख्रे। BT रोड तो लाइबा कांग्रेस भवन दगी MPCC की प्रेसिडेंट सु ओइरिबा फॉर्मर CMO इबोबिना लीड तौरगा राजभवन तमना लाखिबा प्रोटेस्ट रैली अदुदा CWC की मेंबर गैखांगम CLP लीडर कैसा मेघचंद्र यावना कांग्रेस की MLA ऑफिस बियरर सिंह महिला कांग्रेस की मसक नाइबा मियोय कयासु सरुक याखी।
ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ, ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯐꯥꯎꯕ ꯌꯥꯅꯤꯡꯗꯦ, ꯁꯦꯐ ꯃꯅꯤꯄꯨꯔ, ꯗꯥꯎꯟ BJP ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯔꯦꯂꯤ ꯑꯗꯨ ꯂꯣꯛ ꯚꯕꯟ ꯇꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔꯗ ꯌꯨꯅꯤꯌꯟ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ, ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯦꯄꯔ ꯇꯣꯏꯅ ꯂꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯗꯤꯁꯀꯁ ꯇꯧꯒꯗꯕꯅꯤ, ꯗꯦꯜꯂꯤ ꯄ꯭ꯔꯣꯇꯦꯁꯠꯀ ꯃꯔꯤ ꯂꯩꯅꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯊꯛꯇ FIR kaya ꯄꯥꯜꯂꯤꯕꯗꯨ ꯍꯟꯗꯣꯛꯀꯗꯕꯅꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯟꯈꯤ꯫ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯥꯏꯈꯤꯕꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯁꯤꯇꯤꯖꯟ ꯑꯃꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠꯅꯤ꯫ ꯉꯔꯥꯡ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯨꯊꯠꯅꯕꯒꯤ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯅꯤꯠ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯗꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯤꯕ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ, ꯌꯨꯅꯤꯌꯟ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯗꯤꯛꯇꯦꯇꯔꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯅꯤ꯫ ꯀꯣꯏꯁꯟ ꯄꯦꯄꯔ ꯇꯣꯏꯅ ꯂꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯗꯤꯁꯀꯁ ꯇꯧꯁꯤ ꯍꯥꯏꯔꯕꯁꯨ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯥ ꯇꯥꯗꯦ꯫ ꯋꯥ ꯍꯪꯂꯕꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯂꯩꯇꯦ, ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯗꯦ꯫ ꯅꯤꯠ UGꯒꯤ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯗꯤꯁꯀꯁꯟ ꯇꯧꯅꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯀꯌꯥꯔꯛ ꯂꯥꯎꯔꯕꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯥꯁꯤꯟꯅꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔꯗꯒꯤ ꯗꯤꯁꯀꯁꯟ ꯇꯧꯁꯤ ꯍꯥꯏꯕ ꯐꯥꯎꯕꯗꯤ ꯌꯥꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯂꯣꯏꯁꯤꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝꯒꯤ ꯁꯔꯨꯛ ꯈꯔ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯥꯕꯣ ꯚꯦꯂꯤꯒꯤ ꯃꯆꯦꯠ ꯈꯔꯒ ꯑꯣꯟꯅꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛꯇ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯝꯈꯩꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯁꯥꯡꯅ ꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯒꯤ ꯁꯔꯨꯛ ꯈꯔ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯥꯕꯣ ꯚꯦꯂꯤꯒꯤ ꯃꯆꯦꯠ ꯈꯔꯒ ꯑꯣꯟꯅꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯥꯎꯊ ꯑꯦꯁꯤꯌꯥꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯗꯤꯄ꯭ꯂꯣꯃꯦꯠ ꯃꯦꯀꯥꯅꯤꯖꯝꯗ ꯔꯥꯖꯤꯚ ꯚꯠꯇꯆꯥꯔꯌ ꯀꯧꯕ ꯑꯃꯅ ꯏꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯑꯥꯔꯇꯤꯀꯜ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 65 ꯑꯃꯁꯨꯡ 68ꯀꯤ ꯗꯤꯃꯥꯔꯀꯦꯁꯟꯒꯤ ꯁꯔꯨꯛ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ 1.4 ꯆꯥꯎꯕ ꯁꯔꯨꯛ ꯑꯃ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯝꯒꯤ ꯁꯔꯨꯛ ꯈꯔꯒ ꯑꯣꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯒꯤ ꯁꯔꯨꯛ ꯈꯔ ꯃ꯭ꯌꯥꯟꯃꯥꯔꯒ ꯑꯣꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯨꯛ ꯈꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥꯏꯒꯥꯡ ꯔꯤꯖꯟꯒꯤ ꯀꯥꯕꯣ ꯚꯦꯂꯤꯒꯤ ꯁꯔꯨꯛ ꯈꯔꯒꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯝ ꯑꯣꯟꯅꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯕꯥꯎꯟꯗꯔꯤ ꯗꯤꯃꯥꯔꯀꯦꯁꯟꯒꯤ ꯁꯔꯨꯛ ꯑꯁꯤ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯝꯈꯩꯒꯤ ꯁꯔꯨꯛꯇ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯌꯥꯎꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯏꯟꯁꯔꯖꯦꯟꯠꯁꯤꯡ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩꯒꯤ ꯁꯔꯨꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ ꯄꯥꯝꯂꯤ꯫ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯔꯤꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡꯒꯤ ꯀꯤꯂꯣꯃꯤꯇꯔ 1,643 ꯁꯥꯡꯕ ꯁꯔꯨꯛ ꯑꯁꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥꯅ $3 ꯕꯤꯂꯤꯌꯟ 3.22 ꯁꯦꯡꯁꯟ ꯇꯧꯔꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯔꯤꯕ ꯂꯝꯀꯩꯒꯤ ꯁꯔꯨꯛ ꯑꯁꯤꯅ ꯀꯤꯂꯣꯃꯤꯇꯔ 398ꯅꯤ꯫ ꯕꯥꯎꯟꯗꯔꯤ ꯗꯤꯃꯥꯔꯀꯦꯁꯟꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 1967ꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯁꯦꯝꯈꯤꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯖꯣꯏꯟꯠ ꯕꯥꯎꯟꯗꯔꯤ ꯀꯝꯃꯤꯁꯟꯅ ꯆꯠꯊꯒꯗꯕꯅꯤ꯫ ꯏꯪ 2018ꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯔꯨꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯗꯨꯅ ꯁꯦꯝꯈꯤꯕ ꯕꯣꯔꯗꯔꯤ ꯃꯦꯀꯥꯅꯤꯖꯝ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯗꯤꯃꯥꯔꯀꯦꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯕꯥꯎꯟꯗꯔꯤ ꯗꯤꯃꯥꯔꯀꯦꯁꯟ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯆꯌꯦꯠꯅꯔꯤꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯃꯁꯤꯡ ꯄꯨꯟꯅ 9 ꯑꯁꯤ ꯀꯗꯥꯏꯗ ꯌꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯂꯦꯞꯊꯣꯛꯀꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩꯒꯤ ꯁꯔꯨꯛꯇ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯌꯦꯠꯅꯔꯤꯕ ꯑꯁꯤ ꯃꯣꯜꯆꯥꯝꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 64 ꯑꯃꯁꯨꯡ 68, ꯃꯣꯔꯦꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 75 ꯑꯃꯁꯨꯡ 79, ꯆꯣꯔꯣ ꯈꯨꯅꯧꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 88 ꯑꯃꯁꯨꯡ 95ꯀꯤ ꯁꯔꯨꯛ ꯑꯁꯤꯅꯤ꯫ ꯂꯝꯈꯩꯒꯤ ꯃꯇꯥꯡꯗ ꯌꯦꯠꯅꯔꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯧꯈꯤꯕ ꯆꯍꯤ 2000ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤ ꯑꯗꯨꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯃꯠꯇ ꯂꯧꯕ ꯉꯝꯈꯤꯗꯦ꯫ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯥꯕꯣ ꯚꯦꯂꯤꯒ ꯂꯣꯟꯅꯔꯤꯕ ꯂꯝꯈꯩꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕ ꯑꯇꯣꯞꯄ ꯀꯃꯤꯇꯤ ꯑꯃꯁꯨ ꯁꯦꯝꯈꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯗꯨꯁꯨ ꯃꯃꯥꯡꯒ ꯆꯞ ꯃꯥꯟꯅꯅ ꯋꯥꯔꯦꯞ ꯑꯃꯠꯇ ꯂꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯅꯤꯄꯨꯔꯒ ꯂꯣꯟꯅꯔꯤꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯔꯨꯛ ꯑꯁꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2018ꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯦ. ꯁꯥꯡꯈꯨꯂꯦꯟ ꯑꯖय ꯚꯤꯂꯦꯖꯇꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩꯒꯤ ꯃꯅꯨꯡꯗ ꯕꯣꯔꯗꯔꯒꯤ ꯑꯦꯔꯤꯌꯥꯗ ꯌꯨꯝꯁꯤꯡ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯑꯥꯔꯃꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯈꯤ꯫ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯗꯔ ꯚꯤꯂꯦꯖ ꯑꯣꯏꯔꯤꯕ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯕ ꯁꯔꯨꯛꯇ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯌꯨꯡꯗꯨꯅ ꯂꯥꯛꯂꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯑꯃ ꯍꯥꯟꯅ ꯌꯨꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3 ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯌꯨꯡꯈꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯒ꯭ꯔꯨꯞ ꯀꯌꯥꯅꯁꯨ ꯏꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯇꯦꯁꯠ ꯀꯌꯥ ꯆꯠꯊꯕ ꯌꯥꯎꯅ
Manipurgi lamgi saruk Myanmar da piba yaroi haina state amasung central government na akanba warning tauki adumakpu India government gi maikai parliament ta hana leiramba border pillar sing fuktoklaga India territory da changsilaga yungba amadi Myanmar na ikoi gi lamgi saruk amatta lokhiba laite haina sengdokli adumakpu India amasung Myanmar Lenga anigi marakta 1967 da laiba anigi lonariba international border asi punna demarcation tauminaduna masigi lamkai lepthok minaduna yasinaba ama laikhiba sina hojiksu chayenaba kaya lairi loinena laiba anigi marakta lamgi chayenaba lairiba sigi matangda joint border survey pangthok minaduna subsidiary border pillar sing yungba hokre India government gi maikai degi haribana Indo Myanmar border gi Manipur gi sarukta lamkhai gi chayenaba amata laite adumakpu border pillar number punna mapan gi area sida Myanmar ga yena duna lairiba sigi matangda de hojik fawa waroishin purakpa ngamdan lairi hari India government gi official gi maikai degi phongdok libana Indo Myanmar border gi Manipur gi ngamkhai da punna border pillar mapan da matam sangna chayena duna lakhiba asagi matangda mamang thada India da Myanmar gi president Mingong Lang laklamkhiba aduda su pukhatuna khanaki loinena laiba anigi marakta Chandel district ki Molcham dagi border pillar number 65 amasung 68 ki marakta auxiliary pillar yauna anauba pillar khara yungnabagi matangda khanaramba yai haukiba chahi 2017 da su Ministry of External Affairs ki maikai dagi Chandel district ki Molcham area da border alignment ki matangda khanaba laikhre hari adumakpu India government ki maikai dagi Manipur gi lamkhai gi sarukta demarcation taunaba amasung Manipur gi lamgi saruk khara Myanmar gi Cabo Valley gi machet kharaga onanaba Thorang tauriba sigi matangda RTI gi khudangda central government gi chapchaba paukhum ama phangnaba application file tawkhre aduba hojik fawbagi oinadi madugi matangda paukhum amata phangbadi leitri hari